Ma'am aham tada YouTube channel le bire ba isna ma'am puno pu mangal na tano welcome tawjari isna ma'am pu haringa ja thagatchari ma'am ada ngasi di ai nungai ra ba ko yamna haringa tana harau ba nungai ba blog pagi lamtang ai ma'am da ngasi thamjage isna ma'am ado ngasi ai gi thamjagatu wahe si ma'am kete jam nungai ba ko thajatana aina sumaya torokani haibasu thajataba maragadi YouTube ki nungai ba kano se ai ngasi mayamda sungsu suitana ai unjage mayam asu khangbira mani ko ado aina channel paijara busi mayam ai kuidri ko handak chakhi ba sajibu gi first poila director ai gi 1 years pura channel oikhre adu ai first to hijack re channel da ado mayam ado aina channel pa busi mayam ai di kain khangde ba ko jagi ai jagi channel se pa busi bo khangam da ba misakam ni ko ado ai gi ke tare agi cha Santajit na mana support bibudagi mana kan to budagi YouTube channel se paijarak pani ai channel se mayam nu sibidai kya bajana epuk oi ki habda mayam ko aina jam drabita tha ahum ga phadri mayam mari ka phadri ka matam se agi subscriber se kara kara dum hengalak tana ko aina subscriber se lising ga phadri mayam 1000 phadri 1k jodi hari se mamang se ga mayam ai 500 ko ka job matam se ga ne ai watch time ka je pura complete oi he watch time ka je pura ai proper oi he mado bu aina khangda banna aina kai su to hodre mo ta ska se adubu kai matung da ai gi channel se aina 1k joghi bagi ai gi nungai ba ithina se mayam hena khangbira pani akhogi hojagi birchanda sakapam yamba sina aibu jamna support tobi ki ko aigi 1k se jongna bani haidana yamba akhogi tara birchanda sakapamna jama support tobi tada busu nanaw mangolna haninga letana khoramjari hainga tan thagatchari nanaw gi ngasi nungai ba numi asiga ngasi si sangon se numi ni ko masiga ai nungai ba paujil nanaw gi ma sina mayam phang thamjage sumaina aigi channel sida sumaina aigi urakani haibasu ai thajaru boleite ngasi su mayam nungsi bibudei ko ai kaino se aigi channel se ai kano oijabani epuk oijabani mayam adu ai channel jam support tojaki adu aina sage 1k joro bawda ai monetize tawrute ko khangdabani na mingun hangusu kai gum ko channel para kai khangda mare kai na hai kidrana adubu khoi mayam na khangnari ba all kasar asam manipur phawna khangnari ba khoigi kasar diary ko kasar diary ki nawsna aigi channel sibu mana monetize tawbitra mana jama support tawbiki mana kawtana ai sama chacharaga mana aigi se ojagi se soitna kono oire kuiba hana mana jam bhajana YouTube ki matang da su kai ken jam takpire gonda sigi manungda mayam ngasage aigi channel se manungi oiba wari promotion mayam khangnari ba khogi kasar lai ko Rajib mang su support to wi ko ai ma mem da ni ka chatna kamai to no kho to no kai mayam ado ngasi se mayam jam nungai ko nungai ba hai aina nungai ba phawri bi se ko YouTube channel bi isnaw mayam na nungai ba isnaw mayam support to pa isnaw mayam na help to ba mayam se masina ai epu oraga ai gi thabak ai channel se ai success oi bane mayam isna ko ado ngasi jam nungai ai gi nungai ba ki ithin nungai ba paujil se mayam nahan date 29 da ai post labani adu aina agatala da isei chalubi maramna ai phanghodri aduna mayam ngasi aina khalangrang si ai mayam da saktak chege tawbani adu ngrang si nungai tre adu ngasi suna kan thokna dinchu phabani na ngasi si ai mayam da sinaw da ai gi nungai paugel sitang thamjagi ai dana ko aina sum kan tawjapani mayam hena khangbira poni ko adu aina phangi posak ase ai chin se na di haroi adu mayam da ado mayam sinaw mayam gi support tagi mayam gi mateng dagi ngasi mangal na tagi channel si jamna epu ojere amege su jamna wakhat nungai jere mayam ado mayam na khangbi ba ado mo posaka do ai gi thungare mayam ado mayam na uhanjirage mayam asini ko ai gi mayam khangi ko asini ado manung kaino sidai hangdu seroge ko ado mayam na sini aduna mayam isinaw aina haijaning bedi ko YouTube channel le bibe sinaw hati akhoi punamakse junior khangde senior khangde any yasu oresano mase punamakse akhoi punamak support tawminasi ko akhoi metei masamak tani aduna si akhogi channel bai bai city ko hoi
ꯑꯅꯧꯕ ꯍꯥꯏꯕꯁꯨ ꯀꯥꯏꯗꯦ ꯆꯪꯉꯕꯗꯤ ꯃꯥ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯉꯕꯅꯤ ꯆꯪꯉꯛꯄ ꯇꯥꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯀꯣ ꯑꯅꯧꯕ ꯆꯪꯉꯛꯏꯕ ꯀꯩꯅꯣꯗꯨꯁꯨ ꯆꯦꯅꯦꯜꯗꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯠꯇꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯀꯣ ꯑꯗꯨꯒꯗꯤ ꯑꯃꯒꯤ ꯃꯇꯦꯡ ꯍꯥꯏꯕꯁꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯌꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯈꯪꯕꯤꯗꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯗꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯆꯩ ꯃꯌꯥꯝꯅ ꯈꯪꯍꯟꯖꯩꯀꯣ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯆꯥꯅ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯗꯥꯎꯟꯂꯣꯗ ꯇꯧꯕꯁꯤ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤ ꯊꯃꯣꯏꯁꯦꯀꯣ ꯏꯁꯩꯁꯦ ꯋꯥꯅ ꯍꯜꯂꯛꯑꯦ ꯅꯨꯡꯗꯥꯡꯁꯦꯀꯣ ꯑꯩꯅ ꯂꯩꯕ ꯃꯐꯝꯁꯦ ꯃꯌꯥꯝꯅ ꯈꯪꯕꯤꯔꯀꯣ ꯀꯁꯥꯔ ꯈꯥꯛ ꯃꯔꯥ ꯍꯥꯏꯕ ꯈꯨꯡꯒꯪ ꯑꯗꯨꯒꯅꯤ ꯑꯗꯣ ꯑꯩ ꯈꯨꯡꯒꯪ ꯑꯁꯤꯒ ꯑꯩ ꯂꯩꯕ ꯃꯔꯛꯁꯦ ꯑꯩꯁꯦ ꯈꯥꯛ ꯃꯔꯥ ꯃꯌꯥꯏ ꯂꯩꯀꯥꯏ ꯍꯥꯏꯔ ꯈꯪꯅꯩꯀꯣ ꯑꯩ ꯂꯩꯕ ꯈꯨꯟ ꯑꯁꯦ ꯑꯩ ꯂꯩꯕ ꯂꯩꯔꯛ ꯑꯁꯦ ꯅꯦꯠꯋꯥꯔꯛꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗꯩꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯗꯥꯎꯟꯂꯣꯗ ꯇꯧꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯥꯛ ꯃꯔꯥ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯔꯦꯜ ꯀ꯭ꯔꯣꯁꯤꯡ ꯑꯗꯣ ꯃꯗꯨꯒ ꯆꯠꯂꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯖꯩ ꯃꯌꯥꯝꯀꯣ ꯅꯨꯡꯗꯥꯡ ꯊꯦꯡꯉꯕ ꯑꯩꯁꯦ ꯌꯥꯝ ꯀꯤꯒꯜꯂꯤ ꯅꯨꯡꯗꯥꯡꯗ ꯑꯗꯨꯕꯨ ꯆꯦꯅꯦꯜꯁꯦ ꯄꯥꯏꯔꯛꯄꯗꯒꯤꯅ ꯈꯔ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯑꯃ ꯂꯩꯑꯦꯀꯣ ꯉꯁꯥꯏ ꯅꯨꯡꯉꯥꯏꯕ ꯑꯃ ꯏꯊꯤꯟ ꯑꯃ ꯐꯥꯎꯕꯁꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯕꯁꯦ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯌꯦꯡꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯥꯛ ꯃꯔꯥꯒꯤ ꯔꯦꯜ ꯂꯝꯕꯤꯁꯦ ꯑꯩꯅ ꯎꯍꯟꯈꯤꯕ ꯌꯥꯎꯕꯅꯤ ꯚꯤꯗꯤꯑꯣꯗ ꯃꯁꯤꯒꯤ ꯅꯨꯡꯗꯥꯡ ꯄꯨꯡ 11 ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯖꯔꯦ ꯍꯥꯏꯔꯒ ꯃꯇꯝꯁꯤꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯒ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯗꯣꯛꯆꯩ ꯃꯌꯥꯝꯗꯀꯣ ꯃꯦꯗꯤꯌꯥꯗ ꯃꯌꯥꯝꯗ ꯁꯟꯗꯣꯛꯆꯕ ꯃꯌꯥꯝꯗ ꯈꯪꯍꯟꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯗꯤ ꯌꯥꯝ ꯋꯥꯅ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯋꯥꯅ ꯂꯧꯖꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯅ ꯚꯤꯗꯤꯑꯣ ꯂꯧꯖꯕ ꯃꯗꯒꯤꯗꯤ ꯑꯍꯜ ꯂꯃꯟ ꯀꯌꯥꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯣꯖꯥ ꯃꯪꯒꯣꯟ ꯒꯥꯔꯤ ꯊꯧꯅ ꯚꯤꯗꯤꯑꯣ ꯂꯧꯕꯤꯅꯨ ꯃꯁꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯑꯣꯖꯥ ꯃꯪꯒꯣꯜꯕꯨ ꯅꯨꯡꯁꯤꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯅꯤ ꯍꯧꯖꯤꯛ ꯀꯁꯥꯔꯗ ꯅꯥꯝꯁꯨ ꯑꯃ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯣꯖꯥꯅ ꯒꯥꯔꯤ ꯊꯧꯅ ꯚꯤꯗꯤꯑꯣ ꯂꯧꯕꯁꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯀꯥꯏꯅ ꯃꯌꯥꯝ ꯏꯁꯩ ꯏꯝꯐꯝꯅ ꯍꯥꯏꯔꯛꯄꯁꯦ ꯃꯌꯥꯝ ꯑꯩ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩꯀꯣ ꯌꯥꯝ ꯍꯔꯥꯎꯖꯩ ꯃꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯒꯤ ꯊꯃꯣꯏꯁꯤꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤꯀꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯒꯨꯟꯁꯦ ꯀꯌꯥꯝ ꯌꯥꯝ ꯂꯩ ꯍꯥꯏꯕꯗ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏꯕꯁꯦ ꯃꯌꯥꯝ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯃꯁꯤ ꯃꯌꯥꯝꯁꯦ ꯎꯔ ꯅꯨꯡꯉꯥꯏꯖꯕ ꯑꯩꯉꯣꯟꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯗꯤ ꯆꯦꯅꯦꯜ ꯑꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯆꯦꯅꯦꯜꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯋꯥꯍꯩ ꯑꯃꯅꯤꯇꯪꯒ ꯑꯩ ꯊꯝꯖꯒꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯌꯦꯛꯄꯝ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯑꯌꯦꯛꯄꯝ ꯀꯣ ꯑꯩꯒꯤ ꯏꯅꯥꯎꯁꯤꯁꯨ ꯑꯩꯅ ꯄꯥꯈꯪ ꯃꯆꯥ ꯍꯥꯏꯑꯦ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯤ ꯃꯄꯨ ꯐꯥꯒꯤ ꯇꯧꯅ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯍꯥꯏꯖꯩꯀꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯋꯥꯐꯝꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯑꯌꯦꯛꯄꯝ ꯏꯅꯥꯎꯁꯨ ꯋꯥꯔꯧꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯒꯤ ꯅꯍꯥꯟ ꯀꯣ ꯑꯩ ꯂꯨꯍꯣꯡꯐꯝꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯔꯛꯄ ꯀꯣ ꯃꯥꯀ ꯀꯩ ꯃꯃꯤꯡ ꯑꯟꯖꯂꯤ ꯀꯩꯅꯣꯝ ꯃꯃꯤꯡꯗꯣ ꯃꯈꯣꯏꯅ ꯄ꯭ꯔꯦꯡ ꯇꯧꯕꯅꯤ ꯃꯌꯥꯝ ꯑꯁꯤ ꯌꯥꯝꯅ ꯑꯩ ꯁꯦꯟꯇꯤꯃꯦꯟ ꯑꯣꯏꯔꯨꯔꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯃꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯁꯤ ꯌꯥꯝꯅ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯒꯠꯆꯕ ꯅꯠꯆꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯈꯤꯇꯪ ꯑꯩꯁꯤ ꯊꯃꯣꯏꯁꯦ ꯈꯤꯇꯪ ꯐ꯭ꯔꯤ ꯃꯥꯏꯜ ꯑꯣꯏ ꯑꯩꯁꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯦꯟꯖꯣꯏ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯃꯛ ꯑꯣꯏꯔꯒꯁꯨ ꯑꯩꯁꯦ ꯉꯁꯤ ꯅꯠꯇ ꯁꯪꯀ꯭ꯔꯤꯇꯟ ꯏꯁꯩ ꯁꯛꯄ ꯑꯣꯜ ꯀꯁꯥꯔ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅꯀꯣ ꯍꯩꯇ꯭ꯔꯒꯁꯨ ꯃꯪꯒꯣꯜ ꯍꯥꯏꯗꯅ ꯃꯪꯒꯣꯜ ꯏꯁꯩ ꯁꯛꯄ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯑꯩ ꯏꯁꯣꯔꯒꯤ ꯃꯒꯨꯟꯗꯒꯤꯅꯤ ꯃꯄꯨ ꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤꯅꯤ ꯃꯁꯤ ꯑꯩꯅ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯃꯒꯨꯟ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯤꯀꯣ ꯍꯩꯖꯗ꯭ꯔꯕ ꯑꯩꯁꯦ ꯑꯣꯖꯥ ꯃꯪꯒꯣꯜ ꯍꯥꯏꯅ ꯀꯧꯋꯦꯀꯣ ꯑꯗꯨꯅ ꯅꯍꯥꯟꯒꯤ ꯃꯥꯒꯤ ꯄ꯭ꯔꯦꯡꯁꯦ ꯃꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯑꯩꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯀꯟꯈꯤꯕ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯁꯦ ꯈꯤꯇꯪ ꯁꯥꯎꯒꯠꯂꯦꯀꯣ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯗꯦꯀꯣ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃ ꯋꯥꯇꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯤरिꯌꯁ ꯑꯣꯏꯕ ꯋꯥꯔꯤ ꯂꯩꯅꯤꯀꯣ ꯃꯤꯅ ꯇꯥꯕꯗ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯕ ꯄꯣꯠꯁꯦ ꯇꯥꯔꯒ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯇꯦꯟꯁꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯅ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯐꯝꯗ ꯑꯩꯅ ꯋꯥꯍꯩ ꯑꯃꯅꯤꯇꯪꯗꯤ ꯊꯝꯖꯒꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯝꯕ ꯑꯌꯦꯛꯄꯝ ꯏꯅꯥꯎ ꯄꯥꯈꯪꯅꯁꯨ ꯋꯥꯔꯧꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯥꯠꯇ ꯁꯪꯀꯤꯔꯇꯟ ꯏꯁꯩ ꯁꯛꯄ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯋꯥꯔꯜꯗ ꯃꯁꯛ ꯈꯪꯉꯕ ꯚꯛꯇꯤ ꯄ꯭ꯔꯦꯝ ꯕꯦꯕꯥꯔ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯌꯥꯝꯅ ꯈꯪꯅ ꯆꯠꯂꯤꯑꯕꯀꯣ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯕꯤꯔꯒ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯔꯛꯄ ꯇꯥꯔꯒꯁꯨꯀꯣ ꯁꯨꯝ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯇꯣꯞꯄ ꯀꯩꯅꯣꯅ ꯁꯨꯝ ꯇꯧꯕꯤꯌꯨ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯀꯩꯅꯣ ꯇꯧꯕ ꯌꯥꯝꯅ ꯃꯤꯅ ꯇꯥꯕꯗ ꯈꯤꯇꯪ ꯁꯤरिꯌꯁ ꯑꯣꯏꯅ ꯈꯟꯕ ꯃꯤꯅ ꯇꯥꯕꯗ ꯂꯨꯅ ꯈꯟꯕ ꯀꯣ ꯍꯥꯏꯕꯗꯤ ꯃꯁꯤꯒꯨꯝꯕꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯏꯁꯥꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯈꯪꯉꯤ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯄ꯭ꯔꯦꯡ ꯇꯧꯔꯤꯝ ꯍꯥꯏꯁꯦ ꯄ꯭ꯔꯦꯡ ꯇꯧꯔꯤꯝ ꯍꯥꯏꯁꯦ ꯂꯣꯏ ꯈꯪꯉꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯁꯨ
ꯄ꯭ꯔꯦꯡ ꯑꯃ ꯇꯧꯈꯤ ꯍꯣꯖꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯗ ꯃꯤꯡ ꯕꯤꯔꯆꯟꯗ꯭ꯔ ꯁꯥꯒꯠꯐꯝ ꯑꯗꯨꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅꯗꯤ ꯇꯧꯈꯤꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯋꯥꯍꯩ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅꯗꯤ ꯅꯠꯇ ꯁꯪꯀ꯭ꯔꯤꯠ ꯁꯛꯄꯅꯤꯅ ꯑꯁ ꯑꯣꯖꯥ ꯃꯪꯒꯣꯟꯗꯨ ꯀꯔꯤꯅꯣ ꯅꯍꯥꯟ ꯆꯦꯅꯦꯜꯗ ꯁꯨꯃꯥꯏꯅ ꯐꯪꯉꯤ ꯀꯥꯏ ꯅꯍꯥꯔꯣꯟ ꯍꯧꯒꯠꯂꯤꯕ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯤ ꯀꯔꯤꯝ ꯈꯜꯂꯣꯏꯀꯣ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯑꯣꯏꯕ ꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯇꯩꯃ ꯑꯍꯟ ꯑꯣꯏꯔꯛꯄ ꯀꯣ ꯁꯤꯅꯤꯌꯔꯁꯤꯡꯅꯗꯤ ꯂꯥꯟꯅ ꯋꯥꯍꯩꯁꯦ ꯑꯗꯨꯝ ꯈꯟꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯃꯣꯕꯥꯏꯜ ꯄꯥꯏꯔꯒꯁꯨ ꯆꯦꯅꯦꯜꯒꯤ ꯃꯇꯥꯡꯗ ꯈꯪꯗꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯅ ꯃꯁꯤ ꯑꯩꯅ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯈꯝꯕꯥꯏ ꯄꯨꯝꯅꯁꯨ ꯂꯥꯟꯅ ꯂꯧꯒꯅꯨ ꯅꯌꯥꯝꯕ ꯃꯪꯒꯣꯟꯅ ꯍꯥꯏꯖꯔꯤꯕꯁꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩ ꯌꯥꯝꯅ ꯑꯦꯟꯖꯣꯏ ꯑꯣꯏꯔꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯀꯣ ꯑꯗꯨꯅ ꯆꯍꯤ ꯑꯃ ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ 1K ꯌꯧꯖꯈꯤꯕ ꯉꯁꯤꯒꯤꯁꯨ ꯑꯩꯒꯤ ꯒꯨꯒꯜ ꯑꯦꯁꯦꯁꯤꯁꯨ 15 days ꯐꯥꯗ꯭ꯔꯤꯀꯣ ꯑꯩꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯖꯕꯁꯦ ꯃꯁꯤꯁꯨ ꯌꯥꯝꯅ ꯂꯥꯛꯄꯤꯔꯛꯇꯅ ꯀꯣ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯑꯩ ꯒꯨꯒꯜ ꯑꯦꯛꯁꯦꯁ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯀꯣ ꯑꯁꯤꯒꯤ ꯑꯍꯦꯟꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯐꯝꯗ ꯑꯩꯅ ꯋꯥꯍꯩ ꯑꯃꯅꯤ ꯍꯥꯏꯈꯤꯕꯁꯤ ꯀꯩꯒꯨꯝꯕ ꯁꯣꯏꯈꯤꯕ ꯀꯣ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯑꯀꯥꯏꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯉꯁꯥꯏ ꯊꯝꯖꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯩꯒꯨꯝꯕ ꯁꯣꯏꯈꯤꯕ ꯇꯥꯔꯒꯁꯨ ꯀꯣ ꯅꯨꯡꯁꯤꯔꯕ ꯆꯦꯅꯦꯜꯗ ꯂꯩꯕꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯦꯗꯤꯌꯥ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯃꯦꯗꯤꯌꯥꯅꯤꯀꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯋꯥꯍꯩ ꯅꯨꯡꯁꯤꯕ ꯀꯣ ꯋꯥꯍꯩ ꯋꯥꯉꯥꯡ ꯆꯉꯥꯡ ꯕꯦꯕꯥꯔꯅ ꯁꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯤꯔꯛꯎ ꯀꯣꯃꯦꯟꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯃꯤꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯆꯦꯅꯦꯜꯁꯤꯒ ꯁꯄꯣꯁ ꯃꯪꯒꯣꯜ ꯅꯠꯇ ꯑꯦꯟ ꯑꯩꯈꯣꯏꯒꯤ ꯇꯥꯗ ꯕꯤꯔꯆꯟ ꯁꯥꯒꯠꯐꯝ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪꯕꯨ ꯑꯣꯏꯔꯕꯁꯨ ꯀꯣ ꯋꯥꯍꯩ ꯑꯃꯇꯪ ꯈꯤꯇꯪ ꯀꯣꯃꯦꯟꯗ ꯍꯥꯏꯔꯒꯁꯨ ꯋꯥꯍꯩ ꯊꯤꯅ ꯍꯥꯏꯗꯤ ꯈꯨꯝꯕꯤꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯀꯣ ꯃꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯥꯒꯤ ꯖꯨꯒꯥꯏꯔꯦ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯈꯟꯖꯔꯦ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯀꯣꯃꯦꯟꯁꯦ ꯋꯥꯍꯩꯁꯦ ꯐꯖꯅ ꯏꯃꯤꯟꯅꯁꯤ ꯀꯣꯃꯦꯟꯗ ꯋꯥꯍꯩ ꯊꯤꯅ ꯏꯅꯔꯣꯏꯁꯤ ꯃꯦꯗꯤꯌꯥꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯪꯒꯜ ꯅꯠꯇꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯑꯩꯅꯉꯁꯤ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯒꯨꯒꯜ ꯑꯦꯁꯦꯁ ꯐꯪꯖꯕꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕꯗꯒꯤ ꯁꯨꯝ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅ ꯑꯩꯉꯣꯟꯗ ꯄꯦꯟꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯆꯦꯅꯦꯜꯁꯤꯡꯁꯤꯕꯨ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯃꯪꯒꯣꯜ ꯅꯠꯇꯅ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯣꯀꯦ